Hꯧzik aina leijariba mafam basi kai silongi yamna historical place oiba kai ki manipur gi ining thau buddhasandrana kai gi matam amada leiramba mahakki kai maitai sing oiba place oina si phoba preserve tawduna thamiba mafam amani ining thau buddhasandra gi leiriba masai gonda kai ibudo pakhang bagi masai gon su mafam sidaida kai khubam leirami ado kai ining thau buddhasandrana leiriba mafam basi kai amuktang mayam sangam tang yeng tar Manipur gi puwari ga sagon nariba maruina iningthau buddhasandrana leiramba mafam silongi yamna maruiba mafam ama oiriba mafam asida hojik ekoina uriba si ibudau pakhang bagi sanglen ni ibudau pakhang bagi sanglen asida leiriba yamba si ibudau pakhang ba thogol lop silongi secretary ni yamba siga amutang unabagi tanja du laujarka mafam asida hojik thengnariba khudong chadaba sing kari kari lei haibadu mayam punna amutang unaminarga miyeng taminasi ahan mamaktada iyambagi bing laifam amuktang haibiyu loina mafam asida ngasi thengnariba khudong chadaba sing aduga kari kari ngasigi government gi maikaida tawhaningi haibana chingba wafam madu mafam sigi maramda yamna amuktang miyamda paudambiyu aigi menga thokba mate laibamna ningombam yarpum maningomdini ai selek ko sei time pan sure si lai sia isana no mathabun songda nupi masa ma lai tongle mdegi isa chakalo yeng dai su lai tingi mam na khanguni na ko kana to kana kangla da kai da phone tor lai lai bi du koi gi nemdhan bai tare lai to fari am nuai te ko na sum burak pada silai se ining thong le am bajaga mafam jida kya te kana lai salaga reidi na ga te lai ba student union gi office lai ri ama atopo mayam yam chakpa ya ba yamna kana to bu ya ba aigi sama aigi naw sing la kum tam noi mayam la asu leibam leiti sena sira le asen gudi neong ya ri noi sile bun leib ke dong ne noi silai me ajis le ke dong manipur baban ni sak sabam sile ke dong ni mayam eren taw dun gom ni kam tang chang de ai la te mayam thagala su bai te adu bu ni thong thambiram bani maharaj buddhasan thambiram bani ha ki hakir tham 1947 gi adamni inang thauga loinarak pa koi budo bakhang bagi keno si thambiram da isa ma se thenabna seba tawjeri sin adu yari mukai aina hajini na huji bokta mayam lame minister lame mla lame mayam lame sosang mayam lame ngasi bokta kan bi gi habi wakan khande mai la chang chabi wakan khande aduna akoina pambana hujik se laiba jaga si ai sida laiba keno sing je nang yum semu haibna kem semu te lai gi jaga jum khapiu lai gi jaga sim di kan ma pam aduga mayamna sai kudingi akoina harau saba akoi katang thaina raga akoi katang sida isoda kat pokopun di kasu masina di mina su kasu usilwa akoi gi dress akoi gi traditional dress la isor gi damakta idau gi damakta sela la kum tamna mina su yam regard taw laiba khasi garo dagi di nepali sil laiba mayam buddhist yengmu da noi kai thoke hai mayan hangda adu lai gi lakpada di akoi gi chana bidadi luhombu gi dress na alag dagi di sorat kina tongali asti kina tongali adu lai kina tongali aduna moina yengmu kalak sabado adu sumba tungi oina haureiba na haron jing laiba isa isu jing lakadoiba laik tamani khangde sira laiba kundaraga laiba sini naw jing mayam jing jina tungi ona le hono bidumta ai masimadi kalhanni yamna thambiriba wafamsi yamna puning nuksiba yamna aduga amoromdasu yamna afaba akhoi wakhalon ni haina thamjege ado tamona akhoi gi mafam sidaida lairakpasida akhoi gi mafam sigi history haitare aidi mafam si karam baning thaugi haktagi karam matamdagi akhoi mafam si kanduna thambirambage aduga karam baining thaugi matamna mafam sida lairamano aduga mahakna lairambagi yum sangaina sing mafam sida lairi akhoi mamangda uchakre ado mahakna akhoi sizinaramba ori khusu thanglen bo ero phamum hiklamba haidi atop custom community singidi preserve tawduna ngasi fawba thammi ado koi manipur gidi thamde haina tai masi yamna thapoi kainingai oiba masakne masi
kamaina tawbno tamogi amtang history amtang libiyo sena mangda uriba yumjida inintau lebirami intau maharaj budasanda koina maja gimen inagi matam mangda urisida lebirami lebido magi sauki kumbam deidi matam dugi yam style oiba yamna kano tawba khutna semjaba adum mayam singsi na yata lerami ado hojiti uba phangde koina su kange habisu nangju nam hawdre aduga changaga hojiti yum mamone le changaga koina hekta simudi tawde adi haibadu paisu leke government gini manipur government makha lebinina o mafam si hojik manipur government gi makhada leibini ado government na maruine mainly miyeng changaga aikoigi tungi surol charol horkadoriba yumbirel sing asina mafam sida laaga aikoigi moigi study oima oina su aikoigi research tawba yarba mafam ama kallaga tambaga yariba mafam neba adubu manipur government ngasi fawba miyeng amata changbidi habasi yamna thamoi songningai ni adubu ngasimak aikoina yamba siga unajaduna wari pawdamjariba sidaida manipur government atoba matamda miyeng ama changbiraga aikoigi tungi mirol gi damak mafam asibu ngak senduna kannanaba haidi ngasi iningthawna leibiramba yum sangai sidaida aikoigi makoigi kari leibno khangde koi chang manung changdra manipur people amoina manipur gi meitai ama cha amoina mafam sida changi haibagi aya phogba akoigi government na pihandre haibagi pawdamni thambirisi tasengna haradi mafam asi koi preserve tawraga khong khuna bok sok tabide yamna nana haidi mafam sida semgat sagat pa kai to semgalaga thamgadaba sidaida akoina miyoising government gi khuchaba miyoising thamjelaga manung asidaida koi makoina tawningbada tawbase akhoi maitai people aidi kangai pak manipur gi damakta yamna laibak thibane haina thamjage aduna ngasi mak akhoi mamangi palambaga menna akhoi karigumba mafam sida miyeng changdragasu anoba laiba akhoi gi BJP sasana jabatare honorable CM ikai khumna jarba miyam gi su yamna afawa achouba lambi da thabak tawduna chumba lambi da laiba honorable CM na athuba matamna miyeng ama changbiraga akhoi mafam sida laisaliba miyoising asi amuktung atau mafam da divert tawbiraga mafam si preserve tawduna ngak senduna thambiu haiba appeal manipur ngasigi government honorable kirai khumnazraba CM gi mafam da su appeal tawjari koina keno da su honorable MLA nauria pakala pa kendra gi ai samaki MLA masamak ningon sakau ma masan mak loi yengaga marasu city CM gi na kong yonge mana thajab pirami ado huji akoi moina kai tawbuno haibu di koina labna leibunina dumadi khangbu ngamdre thammak na harame masamak su BJP laga ado ningon sakau boda mayam leiba khopa mayam gi urba dress mayam sida labna leiba matam sida mana harauduna konama yam chauna kanom su donation tawbirami hoi yamna nungaiba pawni adudi honorable MLA Subhash Chandra Nauria pakhang lakpa kendra gi site gi akhoi gi athu motam da mangla su honorable CM da pawdam lamgani haiba thajai haidi mangla su achoba thajaba phom stay da akhoi gi donate na tawduna akhoi gi ishor bu khuramduna laami haiba si yamna nungaiba pawni ado akhoi gi honorable respected MLA sina CM gi nakong yohan biduna athu motam da akhoi gi mafam sibu miyeng changba do oirasanu haiba wafam su akhoi ngasigi ibudau pakhang bagi masai gon sidaida akhoi oiri bakpo ragisanu haiba wafam si thamjari English amaga chamapan ni pumapan gi matamdagi iningthau budachandrana manipur gi ningthau oina palingai gi matamda iningthau masamakna mafam asibu kanduna thambiram magaloinana ibudau pakhang bagi senglaba kubam amasu leiriba manipur gi puari gi lamaida mayek lana iduna leiramlaba puari ga sagonariba mafam asibu sanglaba chahi chakya hanna yengbidabadagi matamgi kallabi rol nungda lukkiduna ngasidi mami samkiba yabagi phibamda leire ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯏꯄꯥ ꯏꯄꯨꯅ ꯃꯐꯝ ꯑꯁꯤꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯃꯃꯤꯡꯇꯃꯛ ꯉꯥꯏꯍꯧꯔꯒꯗꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯀꯟꯗꯨꯅ ꯊꯝꯕꯤꯔꯝꯕ ꯁꯦꯡꯂꯕ ꯃꯐꯝ ꯑꯁꯤꯕꯨ ꯉꯁꯤꯃꯛ ꯄꯥꯜꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯁꯦꯡꯂꯕ ꯏꯄꯥ ꯏꯄꯨꯒꯤ ꯈꯨꯕꯝ ꯑꯁꯤꯕꯨ ꯁꯦꯝꯒꯠ ꯁꯥꯒꯠꯇꯨꯅ
ngak senduna thamhanningbagi apamba Silongda khunda leitaduna leiriba irei cha punamakki thamoida ngasishu adumak shonduna lehori